Hello everyone, mayam pumnamak aigi anoba video da taramna okjari. Mayam ngasigi video sedi akhoi Tripura gi Ujjayanta Palace hairiba mifamduga koiba chattoini adudoni Ujjayanta Palace gi mamangi view ni sigise. Mayam asigi manung sida ticket lawi mi amada lupa 30 dumaina adoni asti lawbadi ai video kapa nang hodre adudo asi manung da changaga manung gi view ni agi uriba achauba building se asi se leba akoina changdoi si ba yam sange ada akoi dum scenery se tap tap na yeng na photo kap na ko na dumaina chatle. Mayam moigi scenery se yam phajai yengu phajadra. Sorry. Mayam gate achawasiga changdoira haina kakhaluraga gate achawasiga changdoi oiramdre akoi se makhadagi changdoi oirame ado makhadagi akoi changbagi akoi video se namnabane ko ado manungda akoi camera se pusanba jadadana manungi do kapaktre manungda leiramba haibu akoi gi yamna jingningai pot mayam ama lei museum ni hanagi oiba pochai ama ni leirise aduri mayam mayam manungdi yengaga thongle mapani se oina ucharage manungda namba yadrabanina kaidangni ado thonglei sidi akoi gate achobaduga tholakpaneba changibana makhada changega ado songi su view se yenguse haina akoi koiri ado asigi mafam se dum area se yam chawi yengu mayam mayam moigi area se yamna chawi yengbada yamna phajai camera kapadasu yam phajai mayam karigumba Tripura chattaba adi mi yauragadi Tripura chatlagadi yengba jaba mafamni Ujjayanta Palace se
ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯦꯠꯄꯨꯗꯤ ꯑꯣꯏꯔꯦ, ꯃꯔꯝꯗꯤ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯅꯁꯨ ꯂꯩꯔꯨꯔꯦ, ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯍꯧꯗ꯭ꯔꯦꯕ, ꯑꯗꯨꯗꯨꯅ ꯂꯦꯠ ꯑꯣꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯂꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯌꯥꯝ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫